ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯂꯤꯖꯥꯎ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯉꯥꯛꯇ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯏꯆꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯧꯔꯝꯃꯤ꯫ ꯏꯆꯦꯅ ꯃꯅꯥꯎꯅꯨꯄꯤ 8ꯇꯨ ꯌꯥꯝꯅ ꯂꯨꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ 8 ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯦ ꯏꯆꯦ ꯍꯥꯏꯗꯨꯅ ꯄꯥꯈꯣꯜ ꯊꯥꯕ, ꯊꯕꯛ ꯇꯧꯍꯟꯕ ꯀꯌꯥ ꯇꯧꯍꯜꯂꯝꯃꯤ꯫ ꯏꯆꯦꯅ ꯃꯅꯥꯎꯅꯨꯄꯤ 8 ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯃꯆꯦꯅ ꯇꯧꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ, ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯅꯥꯎꯅꯨꯄꯤ 8ꯇ ꯑꯃꯨꯛ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯅꯗꯤ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯅ ꯁꯥꯎꯏ ꯃꯅꯥꯎꯅꯨꯄꯤ 8ꯇ ꯆꯩꯕꯒꯤ꯫ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥꯅ ꯍꯥꯟꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ, ꯀꯜꯂꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ 8 ꯑꯗꯨꯗꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯂꯥꯛꯄ, ꯄꯨꯟꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯆꯦꯅꯗꯤ ꯌꯥꯗꯦ, ꯑꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯩ꯫ ꯃꯆꯦ ꯁꯦꯟꯅꯖꯕ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯟꯕꯗ ꯌꯥꯗꯕ ꯁꯥꯎꯕꯗꯨ ꯃꯅꯥꯎꯅꯨꯄꯤ 8ꯅꯗꯤ ꯃꯆꯦꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯃꯥꯅ, "ꯏꯆꯥꯁꯥ, ꯅꯆꯦ ꯑꯍꯜꯗꯤ ꯀꯔꯥꯏꯗ ꯂꯩ, ꯎꯕ꯭ꯔꯣ?" ꯃꯆꯥꯁꯤꯡ ꯑꯗꯨꯅ, "ꯃꯥꯅꯕꯨ ꯀꯥꯏ ꯂꯩꯅꯤꯒꯦ ꯏꯃꯥ, ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯁꯪꯕꯒꯤ." "ꯅꯣꯏꯗꯤ ꯀꯩꯒꯤ ꯑꯃꯨꯛ ꯁꯪꯂꯤꯕ? ꯃꯤ ꯅꯨꯄꯥ ꯀꯣꯏꯕ ꯂꯥꯛꯆꯕꯗꯣ ꯏꯆꯦꯅ ꯆꯩꯔꯒ ꯂꯥꯛꯍꯟꯗ꯭ꯔꯤꯕ? ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ." "ꯑꯦ, ꯀꯩꯒꯤ ꯐꯔꯤꯅꯣ ꯏꯃꯥ? ꯅꯨꯄꯥꯒ ꯇꯤꯟꯅꯕꯕꯨ ꯀꯩꯗꯧꯔꯒꯦ?" "ꯍꯦ, ꯇꯥꯅꯤꯡꯗꯦꯀꯣ, ꯅꯣꯏ 8 ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯒꯅꯨ." "ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯌꯨꯝꯒ ꯑꯝꯇ ꯄꯥꯜꯂꯅꯨ ꯍꯥꯏꯕ꯭ꯔꯣ? ꯏꯆꯦꯗꯧꯅ ꯁꯨꯝ ꯂꯩꯗꯣꯏꯔꯣ?" "ꯍꯦ, ꯅꯆꯦꯁꯦ ꯆꯍꯤ ꯀꯩꯁꯨ ꯌꯥꯝꯗ꯭ꯔꯤꯕꯅꯤ, ꯅꯣꯏꯅ ꯏꯔꯥꯡ ꯐꯔꯤꯕꯗꯣ ꯅꯣꯏꯒꯤ ꯈꯟꯕꯗ ꯅꯆꯦꯁꯦ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯅꯆꯦꯒꯨꯝꯕ ꯃꯤꯗꯤ ꯅꯣꯏꯅ ꯃꯄꯣꯛ 8ꯇ ꯄꯣꯛꯂꯕꯁꯨ ꯐꯪꯂꯔꯣꯏꯗꯕꯅꯤ ꯈꯪꯉꯨ." "ꯄꯥꯝꯖꯗ꯭ꯔꯦ, 8ꯒ ꯑꯃꯁꯤꯗ ꯄꯦꯟꯖꯔꯦ." ꯃꯃꯥꯅ ꯃꯆꯥ 8ꯇꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯆꯦꯗꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤ, ꯅꯨꯄꯥ ꯅꯍꯥ ꯈꯔ ꯂꯥꯛꯏ꯫ ꯅꯍꯥꯁꯤꯡ ꯑꯗꯨꯅ, "ꯑꯁ, ꯃꯣꯏ ꯃꯆꯦꯁꯦ ꯑꯃꯨꯛ ꯂꯩꯔꯤꯅꯦ, ꯍꯜꯂꯁꯤꯔꯣ?" "ꯌꯥꯅꯤꯍꯦ, ꯃꯆꯦ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯀꯩꯅꯣ, ꯃꯅꯥꯎꯅꯨꯄꯤꯈꯩꯅ ꯌꯥꯔꯤꯕꯣ." "ꯍꯣꯏꯗ, ꯃꯅꯥꯎꯅꯨꯄꯤ 8ꯇꯣ ꯎꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯑꯃꯨꯛ." "ꯃꯆꯦꯁꯦ ꯃꯤꯠ ꯈꯨꯌꯦꯡ ꯑꯃꯗꯤ ꯇꯧꯏꯍꯦ." ꯅꯨꯄꯥ ꯈꯔꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ "ꯀꯗꯥꯏꯗꯅꯣ ꯅꯣꯏꯅ ꯆꯪꯒꯦ ꯇꯧꯔꯤꯗꯨꯕꯣ? ꯆꯠꯂꯣ, ꯆꯪꯕ ꯌꯥꯔꯣꯏ." "ꯏꯆꯦ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ." "ꯍꯦ, ꯈꯨꯄꯥꯛ ꯆꯥꯒꯦꯔꯥ? ꯅꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯌꯨꯝꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯣꯏꯕꯨ ꯅꯨꯄꯤꯔꯣ? ꯍꯥ? ꯐꯅꯦꯛ ꯁꯣꯠꯄꯤꯔꯣ ꯅꯣꯏꯕꯣ? ꯑꯁ, ꯋꯥꯇꯥꯁꯤꯗꯤ ꯏꯁꯥꯁꯤ ꯀꯩꯅꯣ ꯏꯊꯧ ꯇꯧꯏ, ꯍꯜꯂꯁꯤꯔꯥ?" "ꯏꯆꯦ, ꯅꯣꯏꯒꯤ ꯅꯅꯥꯎꯅꯨꯄꯤꯈꯩꯅ ꯀꯧꯕꯒꯤ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯗꯤ." "ꯃꯣꯏꯅ ꯀꯧꯔꯁꯨ ꯏꯆꯦꯅ ꯌꯥꯗꯦ, ꯍꯟꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯛꯑꯔꯣꯏ." "ꯑꯁ, ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯃꯆꯦꯁꯤ ꯂꯩꯔꯤꯉꯩꯗꯤ ꯑꯣꯏꯔꯔꯣꯏ. ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯀꯣꯏꯒꯦ ꯇꯧꯔꯤꯅꯤ." "ꯑꯁ, ꯑꯇꯣꯝꯕꯤꯗꯣ ꯂꯧꯔꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ?" "ꯀꯥꯏꯗꯩꯅꯣꯍꯦ, ꯑꯈꯠꯄꯤ ꯑꯇꯟꯕꯤ ꯅꯨꯄꯤꯗꯨꯕꯨ ꯑꯩ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯗꯣꯏꯅꯣ? ꯃꯇꯝ ꯂꯦꯟꯕꯒꯤ ꯀꯣꯏꯒꯦ ꯇꯧꯕꯅꯤ, ꯃꯁꯛ ꯐꯖꯩꯌꯦꯅ." "ꯃꯆꯦ ꯑꯍꯜꯗꯧꯅ ꯐꯔꯗꯤ ꯏꯇꯨ ꯑꯣꯏꯕ ꯌꯥꯕ, ꯑꯇꯩ 8ꯇꯨꯗꯤ ꯌꯥꯔꯦ, ꯃꯇꯝ ꯂꯦꯟꯕꯩꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ." ꯄꯨꯟꯅ ꯅꯣꯛꯏ, ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ "ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ 8ꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ? ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯅꯍꯥꯁꯤꯒ ꯄꯨꯟꯒꯅꯨ ꯍꯥꯏꯕꯁꯤꯕꯨ ꯁꯨꯡꯌꯥ ꯌꯥꯗꯦꯕ. ꯏꯆꯦ ꯂꯩꯔꯤꯈꯩ ꯑꯩꯈꯣꯏ 8ꯁꯦ ꯂꯥꯡꯕ ꯅꯨꯡꯉꯥꯏꯕ ꯐꯪꯂꯔꯣꯏꯕꯣ. ꯃꯁꯤꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯐꯅꯤꯗ." ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ, "ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯆꯦꯕꯣ?" "ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤꯅꯦꯍꯦ, ꯏꯆꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ." "ꯑꯣ, ꯑꯩ ꯈꯪꯉꯦ, ꯌꯥꯝ ꯇꯞꯄꯅꯤ ꯅꯨꯄꯥꯗꯣ, ꯏꯆꯦꯅ ꯌꯥꯗꯕꯩ ꯋꯥꯅꯤ ꯅꯨꯄꯥꯗꯣ. ꯏꯆꯦꯁꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯅꯥꯅ ꯇꯧꯕꯤꯗꯣꯏꯕ?" "ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯒ ꯏꯆꯦꯒ ꯅꯨꯡꯁꯤꯅꯍꯟꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯃꯣꯏ 8ꯅ ꯃꯆꯦ ꯑꯍꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯆꯦꯒꯤ ꯃꯔꯝꯗ꯫ ꯑꯗꯨ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯦꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯦ ꯄꯥꯝꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯜꯗ ꯂꯥꯛꯄꯗ ꯃꯣꯏ 8ꯅ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯝꯃꯤ, ꯑꯗꯨ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯃꯆꯦꯗꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯉꯥꯡꯕ ꯋꯥ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯁꯥꯎꯔꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤ 8 ꯑꯗꯨꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯣꯏ 8ꯇꯨ ꯏꯀꯥꯏꯕꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯦꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯏꯆꯦꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯆꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯏꯆꯦ. ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯃꯣꯏ 8ꯅ ꯍꯥꯏꯕꯅꯤ. ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ." "ꯇꯥꯅꯤꯡꯗꯦ,
ꯅꯪꯅ ꯑꯩꯒꯤ ꯀꯩꯝꯇ ꯈꯪꯗꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯔꯥꯜ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯛ ꯁꯤꯖꯤꯟꯅꯔꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯏꯆꯦ ꯁꯥꯎꯕ ꯍꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯏꯆꯦꯗꯣ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯆꯦꯅ ꯐꯅ ꯁꯦꯟꯅꯔꯕꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯃꯆꯦꯅ ꯐꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯍꯦꯟꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯆꯦꯅ ꯃꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯕ ꯑꯗꯨ ꯃꯣꯏ ꯇꯔꯨꯛꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯎꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯇꯔꯨꯛ ꯑꯗꯨꯒ ꯃꯆꯦ ꯑꯍꯜ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯌꯥꯏꯃ, ꯑꯇꯣꯝꯕꯤ, ꯏꯆꯦꯅ ꯅꯣꯏꯕꯨ ꯅꯨꯡꯁꯤꯖꯕ, ꯅꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯁꯦ ꯅꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯣ? ꯏꯆꯦꯒꯤꯗꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯇꯧꯁꯤꯟꯅꯕꯅꯤ꯫ 이제세 ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯤꯈꯩꯅ ꯍꯥꯏꯅꯅꯕ ꯑꯩꯈꯣꯏꯕꯨꯗ ꯐꯠꯇꯦ ꯍꯥꯏꯅꯅꯕꯅꯤ꯫ ꯑꯇꯣꯝꯕꯤꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯁꯦ ꯏꯆꯦꯅ ꯁꯦꯟꯅꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯁꯦ ꯎꯕꯗ ꯀꯂꯛꯄꯗꯒꯤ ꯁꯦꯟꯅꯕ ꯁꯥꯔꯒ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯅꯦ꯫ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣꯅꯦꯍꯦ ꯅꯆꯦꯗ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯣ? ꯏꯃꯥ, ꯑꯃꯨꯛꯇ ꯌꯥꯎꯕꯤꯔꯛꯈꯤꯅꯣ, ꯏꯆꯤꯜ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ꯫ ꯍꯥꯏ, ꯅꯣꯏ ꯅꯄꯥ ꯂꯥꯛꯂꯕꯗꯤꯅꯦ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯕ ꯇꯥꯔꯦ꯫ ꯏꯃꯥ, ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯕꯨ ꯐꯨꯕ ꯌꯥꯔꯣꯏ, ꯀꯅꯥꯃꯠꯇꯅꯁꯨ ꯐꯨꯕ ꯌꯥꯔꯣꯏ꯫ ꯌꯥꯔꯦ ꯏꯆꯦ, ꯐꯨꯅꯅꯕ ꯁꯤꯜꯂꯒ ꯑꯐꯕ ꯑꯃꯨꯛ ꯁꯥꯔꯛꯀꯅꯣ꯫ ꯅꯇꯥꯠ ꯌꯥꯝ ꯐꯖꯅ ꯈꯪꯉꯤ ꯑꯩꯈꯣꯏ, ꯑꯉꯥꯡ ꯑꯃꯇ ꯅꯠꯇ꯭ꯔꯕꯅꯦ ꯑꯩꯈꯣꯏꯁꯦ꯫ ꯃꯆꯦꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯧꯁꯤꯟꯅꯕ ꯇꯥꯠ ꯑꯣꯟꯈ꯭ꯔꯦ꯫ ꯃꯆꯦꯒꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯑꯔꯦꯝꯕꯗ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯦꯗꯣ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯇꯔꯨꯛ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯕꯨ ꯁꯦꯟꯅꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯆꯦꯗꯨ ꯁꯨꯝ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯇꯔꯨꯛꯇꯣ ꯅꯣꯡꯃꯗ ꯃꯆꯦꯅ ꯅꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯂꯝꯗꯦ, ꯁꯦꯕꯥ ꯇꯧꯕꯤꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯩꯔꯝꯂꯒ ꯏꯆꯦꯗꯨ ꯌꯥꯝ ꯄꯦꯟꯗꯗꯨꯅ ꯀꯞꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯏꯆꯦ ꯁꯤꯔꯦ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯤ ꯇꯔꯨꯛ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯅꯍꯥꯈꯩ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯣꯏ ꯇꯔꯨꯛꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯍꯧꯔꯦ꯫ ꯃꯅꯤꯡ ꯇꯝꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦ ꯁꯤꯈꯤꯕꯁꯦ? ꯑꯇꯣꯝꯕꯤ ꯑꯗꯨꯅ, ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯏ, ꯏꯆꯦ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯕ, ꯌꯥꯝꯅ ꯍꯦꯟꯃꯜꯂꯕ, ꯏꯃꯥꯁꯤ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯁꯨ ꯏꯃꯥ ꯑꯗꯨꯝ ꯁꯥꯔ ꯂꯩꯔꯛꯄꯁꯤꯗ ꯑꯩꯗꯤ ꯏ ꯀꯥꯔꯛꯑꯕ꯫ ꯑꯗꯣ 이마가 바보가디 ꯂꯩꯇ꯭ꯔꯣ? ꯑꯃꯨꯛ ꯇꯥꯔꯗꯤ? ꯑꯣ ꯂꯩꯕꯅꯦ, 이ꯆꯦꯒꯤ ꯃꯐꯤ ꯃꯔꯣ ꯀꯣꯜꯂꯒ ꯐꯃꯨꯡꯗꯒ ꯐꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦꯡꯕꯤꯅꯤꯗꯅ꯫ 이ꯆꯦ ꯂꯩꯇꯕꯗ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯃꯅꯥꯎꯅꯨꯄꯤ ꯇꯔꯨꯛꯇꯨ ꯈꯛꯇ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥ, ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨꯅꯦ꯫ ꯃꯆꯥꯅꯨꯄꯤ ꯇꯔꯨꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯗ ꯑꯣꯏꯅ ꯃꯣꯏꯅ ꯆꯣꯡꯁꯤꯜꯂꯦ꯫ ꯃꯄꯥꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯂꯝꯗꯦ꯫ ꯆꯍꯤ ꯑꯣꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯆꯩꯔꯨꯏ, ꯅꯣꯏꯕꯨ ꯅꯄꯥ ꯂꯥꯛꯂꯕꯗꯤ ꯆꯩꯕꯤꯔꯅꯤꯅꯦꯍꯦ, ꯂꯥꯡꯃꯟꯈ꯭ꯔꯦꯅꯦꯍꯦ꯫ ꯎꯁꯤꯠꯇ꯭ꯔꯕꯅꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯆꯦ ꯑꯍꯜꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤꯀꯣ, ꯅꯣꯏ ꯇꯔꯨꯛ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ, ꯑꯁ, ꯅꯣꯏ ꯃꯥꯒꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏꯗ, ꯏꯆꯝ ꯆꯝꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯕꯁꯤꯕꯨ ꯁꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯔꯨꯞꯁꯤꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯆꯥꯅꯨꯄꯤ ꯇꯔꯨꯛ ꯑꯗꯨꯅ, ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯤ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯤꯇꯁꯨ ꯌꯦꯡꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤ ꯏꯀꯥꯏꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕꯤ ꯑꯗꯨꯅ, 이ꯆꯦ ꯁꯤꯕꯗ ꯏꯃꯥ ꯅꯪꯁꯨ ꯌꯥꯎꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯕꯗ ꯀꯅꯥꯅꯅꯣ ꯈꯪꯗꯕ ꯎꯗꯕ ꯃꯑꯣꯡꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟꯅ ꯊꯥꯔꯛꯏ꯫ ꯑꯍꯨꯝꯁꯨꯕꯤ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯗꯨꯅ ꯇꯥꯏ꯫ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯏ꯫ ꯈꯖꯥꯏꯅ ꯑꯃ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩ꯫ ꯑꯇꯣꯝꯕꯤ ꯑꯗꯨꯅ, ꯇꯨ, 이ꯆꯦꯁꯦ ꯀꯞꯈ꯭ꯔꯦ ꯏꯀꯥꯏꯃꯟꯗꯅ꯫ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯅꯪꯁꯨ ꯁꯤꯈ꯭ꯔꯣ ꯈꯔ ꯊꯨꯅ꯫ ꯋꯥꯍꯩꯁꯦ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯁꯨ ꯍꯥꯏꯖꯤꯟꯗꯅ ꯊꯥꯔꯛꯏ꯫ ꯑꯇꯣꯝꯕꯤ ꯂꯣꯡꯅ ꯍꯥꯏꯊꯔꯒ ꯇꯥꯏ꯫ ꯑꯇꯣꯝꯕꯤꯅ, ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯗꯣ? 이ꯆꯦ ꯅꯪꯅꯔꯥ? ꯆꯠꯂꯣꯍꯦ ꯑꯥꯗ, ꯃꯇꯥꯡ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦꯅ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯍꯥꯈꯩ ꯑꯗꯨꯅ, ꯆꯠꯂꯒꯦ ꯐꯖꯕꯤꯁꯥ, ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯁꯣꯏꯅꯗꯕꯤ꯫ ꯍꯣꯏ ꯍꯣꯏ, ꯁꯣꯏꯅꯔꯣꯏꯗꯕꯅꯤ, ꯅꯣꯏꯗ ꯁꯣꯏꯕꯤꯔꯛꯀꯅꯨꯀꯣ꯫ ꯅꯨꯄꯥꯈꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯀꯅꯥꯅꯅꯣ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯏꯗꯣ? 이ꯆꯦ ꯅꯪꯅꯔꯥ? ꯆꯠꯂꯣꯍꯦ ꯑꯥꯗ, ꯑꯩꯉꯣꯟꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯩ꯫ ꯑꯩꯅ ꯁꯛ ꯈꯔ ꯊꯤꯕꯁꯤꯗ ꯑꯩꯅ ꯃꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣ? ꯅꯕꯥꯅꯤꯁꯨ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯅꯨꯄꯥꯈꯩꯅ ꯃꯣꯏꯅ ꯂꯣꯏꯅ ꯀꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯏ ꯅꯅꯥꯛꯇꯅꯦ ꯑꯩꯈꯣꯏ ꯂꯩꯖꯅꯤꯡꯗꯦ꯫
mai magi thokpa chatnakre atombiga ahum subi katang leihore yengnaraga atombi nangodasu tharakpra atombi aduna aidi asengkini tharaise nangna phagi dahale nangsu aigi matau tamba ma yam kalai oishoi dabada he aiso sengbaini khazai da thare ni nangna ne aigi matau tamise khangaba ho yare taningdre somdana tharakliba mi adu atei kana sunate maje ahal sikiba adugi thawaina oirami ichena aigi thawaina leiriba makai ayum sida phataba thabak amata toholoi noi hojikti warakpagi matam oi chinna haibase kanaramdre numidangi matamni mama aduga mapa aduga chaksang aduda chak chana naba chak thongli mapa di charaga hogatkhre machanupi tarukti moigi kada chak loina pusinakre mama du chaklu mapanda phamduna kapli machanupi ahanbu ningsingjaduna machanupi ahal ichena mamagi nukshiba moitaruki wajaba du uri loinama ichena mamagi makokta nantharami mama do hanbadedi khangpre khangnami sumnan tharakpa aduda machanupi ahalni haiba mamagi thamoida faurakle mamana koyeng yengi kauduna bema imagi bema nang amuk halaklabro imana nanaw nupi singase senaba ngamdrene he tanja aduda atombi changlai kaino akhoi masina tawrisina tanba ma yawi he ibema iche na sikraba iche do halaklaroi halaklabasu but olaga halak tawda ngairi adoima insang le hawribo nangise pukhrage imadi thunggoina chahoro noisibo aini hek pokpa ichani ko aduma khangdre akhoi gyan ta hawdabanina iche budi nacha sengba haibdo oirangani aisu khangi insang pure kaphoro nang ichena atombigi machin banda thajilai insang ado khuttagi tai ichena oklaga thami mamadi uri phajana atombi tarang chali machin bandu chawna pomi kibana kanna chenthokre imagi ibema nang halaklaga imagi nakta lei haiba ai khangi hojikti nanaw nupi sing ase wara uko imadi wara roi icha halakle moi manga aduna kaino tombe nangna imada kai hairuge imana chaksangda noklisina insang digadai aduga kaigino nangna nachinga khomliduna insang puro hairaga charaga la amalene he asenki nana loina chathora ba nachindo yenge aima nangna jadina hairasu akhoina thajaga dabana ti yenge se nakhuto lawtho haibane atombigi makhuto namduna pharaga lawthoi atombigi machindu chauraga tumlaga leirami aikhoina khanglaba nangna loina charamani se aikhoina somda chaklem hawdori na ngai nangsu thibong khuyaw phawdi loire nate chadi aina imana yare taningde narong ka da khirkano yengningdre nangsu imaga yamyanare edaine manga subi aduna kol khaise puro ai imada piramge atombina moina chabagi konsing adu puraga mamagi manakta changkhre mama do chak chari ichena mamagi makhokta nanbiri manga subi aduna ima konsida laire akhoi mase yam hauna chaiko angau bi mankhei ado ima hayeng milakani chakhara hena thongbiyo insangdi yela ngara ama oina pabadagi selawraga kadaidagi sena thongo haibano sen leite miga pusulakpa yaroi ko yumda mathong morang khangdaba midi as ima poche luina langkhai chakchani aidi akhoi che ahal lona tapte ima dabo asumaina kaina haine masi machin basida thajingeda manga subi adugi machin banda thajili chaina khangba ngamdaduna machin bandu pairaga pinaw taraga chensinke khamdawi hojikte mama aduna noklaga hairakpani kana kana lam henge yenge hojikti moi mari aduna kaidori mana kana noklisiba nanga kai wai sanaino atombi aduna o soidredana maso hangoi hangluraga matau tammi hairakani nabani he phajana de chik lawi hojikso ado kanana kamaina tharino akhoi mase phutat yaroi dori amana amo nangsu nachin khomni se karigino nangsu imana kai pijara ino ha nachin do lawtho nangsu atombiga noi ani se imaga yamna chanare i hadakti se
ꯅꯆꯤꯟꯗꯣ ꯂꯧꯊꯣꯛ ꯌꯦꯡꯒꯦ ꯃꯥꯁꯨ ꯅꯝꯗꯨꯅ ꯂꯧꯊꯣꯛꯏ ꯃꯆꯤꯟ ꯏꯇꯨꯝ ꯇꯨꯝꯗꯨꯅ ꯏꯆꯥꯎ ꯆꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦ ꯀꯩ ꯆꯥꯔꯛꯏꯕ ꯏꯃꯥꯅ ꯀꯩ ꯄꯤꯖꯔꯛꯀꯦ ꯅꯆꯤꯟꯗ ꯎꯝꯃꯤꯗꯣ ꯀꯩꯅꯣ ꯌꯦꯡꯒꯦꯁꯦ ꯑꯌꯣ ꯑꯌꯣ ꯑꯇꯩ ꯑꯗꯨꯅ ꯑꯦ ꯃꯆꯤꯟꯁꯤ ꯉꯥꯡꯉꯤꯅꯦ ꯏꯃꯥꯅ ꯑꯍꯥꯎꯕ ꯁꯥꯒ ꯄꯤꯖꯔꯛꯄ ꯖꯥꯠꯂꯣ ꯃꯅꯝꯁꯤꯁꯨ ꯀꯩꯅꯣꯃ ꯅꯝꯃꯤ ꯑꯍꯨꯝꯁꯨꯕꯤ ꯑꯗꯨꯅ ꯅꯠꯇꯤꯌꯦ ꯏꯅꯦ 이남님이 너희봐 따닝데해 나롤가도 소는 ꯉꯥꯡꯉꯛꯑꯣ ꯀꯦꯒꯦ ꯍꯥꯏꯔꯒꯅꯅꯦ ꯅꯋꯥꯗ ꯀꯦꯔꯨꯆꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏꯕꯣ ꯅꯣꯏꯁꯨ ꯌꯧꯔꯛꯈꯤꯅꯤ ꯑꯌꯥ ꯀꯟꯅ ꯅꯣꯛꯄꯒ ꯉꯝꯗ꯭ꯔꯦꯗ ꯑꯌꯥ ꯊꯣꯞꯄꯦ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯆꯤꯟꯒꯁꯦ ꯑꯩꯗꯤ ꯎꯇꯤꯟꯕꯨ ꯃꯥꯜꯂꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯌꯥ ꯌꯥꯒꯁꯦ ꯀꯟꯅ ꯀꯥꯕ ꯉꯝꯗ꯭ꯔꯦꯕ ꯑꯇꯣꯝꯕꯤꯒ ꯌꯦꯡꯅꯩ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯃꯆꯤꯟꯗꯨ ꯇꯨꯝꯂꯤ ꯃꯨꯔꯒ ꯊꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯣꯏ ꯃꯔꯤꯗꯨ ꯃꯕꯥꯅꯤ ꯎꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯊꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯝ ꯊꯤꯔꯝꯃꯅꯤ ꯅꯨꯄꯥ ꯑꯃꯈꯛ ꯆꯥꯛ ꯀꯧꯔꯒ ꯐꯥꯒꯤ ꯈꯟꯖꯕꯁꯦ ꯇꯣꯛꯑꯦꯗꯅ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯛꯇꯗꯤ ꯑꯩꯅ ꯏꯐ ꯐꯖꯩꯅ ꯈꯟꯖꯕꯅꯤ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯎꯇꯤꯟꯅ ꯍꯨꯏ ꯈꯣꯡꯕ ꯃꯥꯜꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯏꯆꯦꯒꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯎꯍꯟꯒꯦ ꯈꯜꯂꯨꯔꯒ ꯏꯆꯦꯅ ꯅꯣꯛꯂꯒ ꯑꯩꯅ ꯐꯨꯔꯤꯁꯦ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯕ ꯑꯩꯕꯣ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯦ ꯐꯖꯅ ꯇꯨꯝꯂꯦ ꯂꯝꯕꯨ ꯍꯦꯜꯂꯕꯗꯤ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯐꯨꯔꯅꯤ ꯃꯣꯏ ꯅꯨꯄꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗꯕ ꯖꯥꯠꯂꯥ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯅꯍꯥ ꯑꯅꯤ ꯂꯥꯛꯏ ꯁꯣꯝꯗꯅ ꯃꯣꯏ ꯇꯔꯨꯛꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯊꯣꯡꯒꯥꯜꯗ ꯃꯆꯦ ꯑꯍꯜꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯉꯥꯏꯔꯤ ꯅꯨꯄꯥ ꯑꯃꯅ ꯃꯔꯣ ꯅꯪꯅ ꯀꯣꯏꯗꯣꯏꯁꯦ ꯀꯔꯝꯕꯅꯣ ꯅꯍꯥ ꯑꯗꯨꯅ ꯃꯉꯥꯁꯨꯕꯤꯗꯨ ꯀꯣꯏꯔꯒ ꯑꯇꯣꯝꯕꯤꯗꯨ ꯂꯧꯒꯦ ꯇꯧꯕꯅꯤ ꯑꯦ ꯀꯩꯅꯣ ꯌꯥꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯂꯣꯏ ꯂꯧꯅꯔꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯥꯁꯨ ꯏꯃꯥꯒ ꯅꯠꯇꯦ ꯅꯨꯡꯁꯤꯅꯩꯗꯣ ꯃꯆꯦꯒꯅꯤ ꯍꯥꯏ ꯂꯧꯕꯅ ꯏꯃꯥ ꯂꯧꯔꯛꯏꯁꯤꯅꯦ ꯑꯁ ꯑꯩꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯅꯥꯎ ꯅꯨꯄꯤ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯕ ꯃꯃꯥꯗꯣ ꯍꯦꯛ ꯂꯧꯔꯣ ꯑꯗꯨꯗꯤ ꯍꯦꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯍꯟꯈꯤꯖꯅꯤꯀꯣ ꯏ ꯀꯥꯔꯛꯇꯅ ꯍꯦ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯋꯥꯔꯤꯒꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯉꯁꯤꯗꯤ ꯃꯈꯣꯡꯁꯤꯗ ꯊꯣꯛ ꯀꯥꯎꯁꯤꯟꯕ ꯑꯦ ꯇꯨꯒꯤꯗꯧꯍꯦ ꯀꯅꯥꯅꯣ ꯅꯪꯅꯔ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯣꯡꯗ ꯀꯥꯎꯔꯛꯏꯗꯣ ꯃꯔꯣ ꯍꯟꯈꯤ ꯌꯥꯅꯕ ꯀꯗꯔꯒꯗꯣ ꯇꯧꯔꯛꯀꯅꯨꯅꯦ ꯏꯆꯦꯅ ꯅꯣꯛꯇꯨꯅ ꯂꯩ ꯅꯨꯄꯥ ꯅꯍꯥ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ ꯃꯇꯨꯡꯗ ꯏꯆꯦ ꯏꯟꯅꯔꯤ ꯌꯥꯏꯃꯅ ꯑꯦ ꯅꯣꯏ ꯂꯥꯛꯑꯕꯣ ꯌꯥꯝ ꯉꯟꯅ ꯂꯥꯛꯑꯦ ꯊꯦꯝꯕꯤ ꯅꯣꯏ ꯑꯃꯗꯣ ꯂꯥꯛꯑꯦꯍꯦ ꯆꯪꯉꯛꯑꯣ ꯌꯥꯔꯦ ꯁꯦꯟꯗꯟꯒꯗꯣ ꯑꯗꯨꯝ ꯇꯣꯡꯉꯨꯗ ꯇꯣꯡꯉꯣ ꯑꯗꯨꯝ ꯈꯣꯡ ꯃꯣꯠꯅꯕꯅꯤ ꯂꯧꯊꯣꯛꯀꯦ ꯇꯧꯕ ꯅꯠꯇꯦꯗ ꯁꯦꯟꯗꯟ ꯃꯣꯠꯀꯗ꯭ꯔꯥꯅ ꯈꯜꯂꯤꯕ ꯏꯃꯨꯡꯒꯤ ꯈꯨꯃꯣꯠꯁꯤꯗ ꯑꯗꯨ ꯌꯧꯔꯗꯤ ꯅꯣꯏ ꯑꯃꯗꯨꯒ ꯍꯥꯏꯅꯔꯣ ꯉꯁꯥꯏꯅ ꯋꯥꯏ ꯇꯩꯊꯣꯛꯑꯣ ꯍꯥꯏꯔꯕꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤꯗꯣ ꯂꯥꯛꯑꯗꯤ ꯐꯖꯅ ꯇꯩꯊꯣꯛꯄꯅꯤ ꯊꯦꯝꯕꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏ ꯈꯪꯗꯦ ꯆꯪꯉꯣ ꯑꯗꯨꯝ ꯅꯪꯒꯤ ꯁꯦꯟꯗꯟꯗꯣ ꯀꯌꯥꯝ ꯃꯃꯜ ꯂꯩꯔꯗꯅ ꯃꯣꯠꯃꯟꯗ꯭ꯔꯣ ꯀꯥꯁꯦ ꯑꯗꯨꯒꯤꯅꯤ ꯃꯣꯏ ꯃꯆꯦ ꯑꯍꯜ ꯂꯩꯔꯤꯉꯩꯗꯗꯤ ꯈꯨꯠꯅꯥꯟ ꯆꯥꯗꯦ ꯍꯥꯏꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯤꯟꯒ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯏꯃꯨꯡꯁꯦ ꯑꯩꯕꯨ ꯆꯤꯟꯁꯤꯒ ꯀꯃꯥꯏ ꯊꯣꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯍꯦ ꯅꯥꯔꯤ ꯍꯥꯏꯈꯣ ꯏꯆꯦ ꯅꯪꯗꯤ ꯊꯣꯛꯂꯛꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯣꯔꯦꯟ ꯊꯣꯛꯂꯛꯂꯒ ꯐꯖꯕꯤ ꯁꯥꯗꯧꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯆꯤꯟꯁꯦ ꯈꯨꯝꯂꯒ ꯊꯣꯛꯂꯒꯦ ꯌꯥꯏꯃꯅ ꯅꯋꯥ ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤ ꯋꯥꯏ ꯀꯥꯗꯣ ꯁꯤꯊꯣꯛ ꯇꯩꯊꯣꯛꯇꯅ ꯇꯧ ꯌꯥꯗ꯭ꯔꯣ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯑꯩꯗꯤ ꯅꯍꯥ ꯑꯗꯨꯅ ꯊꯣꯛꯂꯛꯇꯦꯍꯦ ꯀꯦꯔꯤꯖꯥꯠꯂꯣ ꯑꯩꯗꯤ ꯆꯥꯛ ꯐꯖꯅ ꯆꯥꯔꯒ ꯑꯇꯣꯝꯕꯤꯗꯣ ꯌꯦꯡꯂꯒ ꯍꯟꯈ꯭ꯔꯒꯦ ꯇꯧꯕꯅꯤ ꯇꯞꯅ ꯉꯥꯡꯉꯨꯍꯦ ꯊꯣꯔꯛꯑꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯌꯧꯔꯛꯇ ꯉꯥꯏꯔꯤꯗ ꯀꯩꯗꯧꯔꯦ ꯆꯤꯟꯕꯥꯟ ꯈꯨꯝꯂꯤꯗꯨꯅ ꯅꯁꯛ ꯐꯖꯩꯅ ꯂꯣꯜꯂꯤꯔꯣ ꯅꯠꯇꯦꯗ ꯁꯨꯝ ꯈꯨꯝꯕꯅꯤ ꯏꯀꯥꯏꯗꯅ ꯑꯩꯗꯤ ꯅꯣꯏ ꯉꯟꯅ ꯂꯥꯛꯑꯣꯏꯗ꯭ꯔꯥꯅ ꯏꯃꯨꯡꯒ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯥꯟꯅꯕꯨ ꯂꯣꯏꯁꯤꯜꯂꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯀꯔꯤꯅꯣꯍꯦ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯛꯏꯔ ꯈꯠꯅꯕ ꯍꯧ ꯂꯥꯛꯏꯔ ꯃꯔꯣ ꯑꯁ ꯐꯥꯊꯕ ꯉꯝꯗꯕꯩꯅꯦ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯀꯩꯗꯧꯅꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯤꯠ ꯌꯥꯝ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯩꯃꯥ ꯃꯥꯁꯨ ꯑꯩ ꯄꯥꯝ ꯃꯥꯜꯂꯤꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ
ꯈꯔꯕꯨꯗꯤ ꯐꯖꯕꯅꯦ ꯉꯀ꯭ꯔꯥ ꯑꯃ ꯃꯤꯠꯌꯦꯡ ꯃꯥꯜꯂꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯑꯩꯒꯤ ꯃꯔꯨꯞꯇ ꯋꯥꯔꯤ ꯁꯥꯏ ꯃꯔꯨꯞꯇ ꯌꯦꯡꯂꯒꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯏ ꯏ ꯀꯥꯔꯛꯇꯅ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯄꯨꯔꯒ ꯆꯠꯈꯤꯗꯣꯏꯅꯤ ꯑꯦ ꯑꯇꯣꯝꯕꯤ ꯍꯣꯏꯗꯤ ꯎꯗꯦꯅ ꯑꯣ ꯑꯇꯣꯝꯕꯤꯗꯣ ꯃꯆꯤꯟꯗꯣ ꯀꯤꯟꯃꯨꯛ ꯆꯥꯎꯅ ꯄꯣꯝꯃꯤꯌꯦ ꯌꯦꯡꯕꯗ ꯀꯤꯕꯖꯥꯠꯅꯤ ꯈꯨꯠꯇꯨꯝ ꯑꯃꯅꯤꯀꯣ ꯃꯨꯁꯨꯛ ꯃꯨꯈꯩ ꯍꯤ ꯏꯆꯦ ꯑꯍꯜꯗꯨ ꯅꯣꯛꯂꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯊꯤꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯆꯥꯅꯅꯕ ꯐꯝꯅꯔꯦ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯂꯩꯇꯦ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯤꯟꯁꯦ ꯂꯧꯊꯣꯛꯑꯕꯗꯤ ꯎꯈ꯭ꯔꯅꯤ ꯑꯩꯒꯤ ꯆꯤꯟꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯌꯥꯏꯃꯅ ꯆꯔꯥ ꯍꯦꯜꯍꯟꯒꯦ ꯑꯃꯗꯤ ꯉꯁꯤ ꯀꯩꯗꯧꯔꯦ ꯆꯥꯛꯀ ꯆꯥꯗ꯭ꯔꯗꯤ ꯐꯤꯗꯣ ꯆꯤꯝꯕꯥꯟꯗ ꯅꯞꯈ꯭ꯔꯕꯣ ꯑꯁ ꯃꯔꯣ ꯅꯪ ꯁꯤꯗꯤꯕ ꯇꯨꯃꯤꯟꯅ ꯆꯥꯎꯋꯦ ꯆꯥꯎꯗꯤ ꯍꯥꯏ ꯏꯟꯖꯥꯡꯗꯤ ꯅꯪꯅ ꯂꯣꯏꯅ ꯀꯣꯠꯂꯒ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯧꯔꯒ ꯆꯥꯎ ꯀꯩꯅꯣ ꯏꯇꯨꯁꯤꯁꯨ ꯅꯪ ꯀꯣꯏꯍꯧꯔꯒꯦꯔꯣ ꯏꯟꯁꯥꯡꯁꯨ ꯅꯪꯅ ꯆꯥꯔꯕꯅꯤꯅ ꯇꯜꯂꯦ ꯃꯔꯨꯞ ꯅꯪꯁꯤꯗꯤ ꯆꯥꯛ ꯆꯥꯕ ꯃꯌꯥꯏ ꯆꯜꯂꯛꯂꯦ ꯃꯉꯥꯁꯨꯕꯤ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯐꯔꯤ ꯃꯉꯥꯁꯨꯕꯤ ꯑꯗꯨ ꯅꯍꯥꯒꯤ ꯍꯤꯟꯖꯥꯡ ꯍꯥꯞꯄꯒꯤ ꯅꯣꯟꯊꯔꯛꯄꯗ ꯃꯆꯦ ꯑꯍꯜ ꯑꯗꯨꯅ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯐꯠ ꯆꯤꯡꯊꯩ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯣꯏꯃꯥ ꯀꯩꯅꯣ ꯁꯤꯕꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯃꯉꯥꯁꯨꯕꯤ ꯑꯗꯨꯅ ꯉꯁꯥꯏ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯝꯃꯤꯅꯦ ꯁꯤ ꯈꯔ ꯐꯔꯛꯏꯅꯦ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯔꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯃꯥ ꯈꯨꯊꯤꯗꯣ ꯑꯩ ꯑꯇꯣꯝꯕꯤꯒ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯉꯥꯏꯈꯨꯑꯣ ꯐꯔꯅꯤꯌꯦ ꯊꯨꯅ ꯉꯥꯏꯈꯣ ꯍꯥꯏꯕ ꯑꯁ ꯆꯠꯈ꯭ꯔꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯐꯤ ꯆꯤꯡꯈꯩꯗꯨꯕꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯏꯆꯦꯅ ꯃꯅꯥꯎꯅꯨꯄꯤ ꯇꯔꯨꯛꯇꯨ ꯋꯥꯔꯛꯄ ꯍꯧꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯅꯈꯤꯔꯝꯃꯤ ꯀꯅꯥꯃꯠꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯣꯏ ꯇꯔꯨꯛꯁꯨ ꯃꯆꯦꯒꯤ ꯊꯋꯥꯏ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯃꯣꯏ ꯇꯔꯨꯛꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯅꯣꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯂꯥꯡꯕ ꯐꯪꯂꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯥꯜꯂꯛꯑꯦ ꯃꯥ ꯍꯟꯗꯛ ꯌꯥꯝꯅ ꯍꯔꯥꯎꯕꯅꯦ ꯑꯗꯨꯝꯁꯨ ꯅꯣꯛꯄꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯃꯥꯁꯦ ꯏ ꯌꯥꯝ ꯀꯥꯔꯛꯇꯧꯔꯦ ꯑꯃꯨꯛ ꯊꯤꯛ ꯇꯧꯔꯨꯁꯤꯔꯣ ꯃꯣꯏ ꯇꯔꯨꯛ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯌꯧ ꯌꯧꯅ ꯂꯥꯛꯇꯣꯔꯦ ꯃꯃꯥꯗꯤ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯅꯥꯆꯨꯡꯗꯅ ꯑꯇꯣꯝꯕꯤꯅ ꯃꯃꯥꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯝꯐꯣꯏꯒꯦ ꯇꯧꯕꯗꯨ ꯎꯕꯗ ꯏꯆꯦ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯁꯥꯎꯔꯗꯨꯅ ꯑꯀꯤꯕ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯣꯏ ꯇꯔꯨꯛ ꯑꯗꯨ ꯇꯝꯅ ꯃꯁꯛ ꯎꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯃꯣꯏ ꯇꯔꯨꯛꯇꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯅꯔꯝꯃꯤ ꯏꯆꯦꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯣꯏ ꯇꯔꯨꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯃꯣꯏ ꯇꯔꯨꯛꯇꯨ ꯂꯥꯜꯂꯦ ꯏꯆꯦ ꯂꯥꯜꯂꯦ ꯏꯃꯥ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯣꯏ ꯇꯔꯨꯛꯇꯨ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯁꯥ ꯅꯥꯟꯕꯤ ꯃꯃꯥ ꯃꯄꯥ ꯁꯦꯕꯥ ꯇꯧꯕꯤ ꯍꯥꯏꯕꯗꯨ ꯃꯣꯏ ꯇꯔꯨꯛꯇꯨ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯛꯂꯕꯁꯨ ꯃꯆꯦꯅ ꯋꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯆꯦꯒꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈꯤꯔꯝꯃꯤ